ngasi maroi bapauda Singhat Behang Lambi National Highway oina lauthungnanaba masung Behangda border trade point oina semgatnanaba Union Road Transport Minister Nitin Gadkari ne yare. CC Higher Secondary School ki students Union ki mikhal gamari leinana mahiroi masel khutthongna bada mahiroi amasokle. Amade Lamyan Mahija Mirabot ki humpu gataruk subalai ki dabak ningsing thoram Pakistan na pangthongnakre. Kurumjari STV pau mieng tabiri besimbu taram nokchari hauzik pau santhona pijari. Chief Minister Nongthombam Biren nangasi tongan ba Road Transport and National Highway ge Union Minister Nitin Gadkari unatuna state asigi lambi thongi phibam phagatna na ba taksin khrai. Union Minister Nitin Gadkari na handaki ichauna soan khraba National Highway sing semjin na ba senpham khara thadok na ba ayaba pikrai. Impal More National Highway Pakthok Nanabagi Lam Lokshin ba hek loibaga Impal da laktuna Bhumi Puja na chingba ki thoram pangthok lagani. Singhat Behang Lambi National Highway oina lauthok na ba Minister na in principle ayaba pibaga loina na masina Behang bu atopa border trade point ama oina semgalagani. State ki lambi sing National Highway da onkhat nana ba chunaba proposal sing tharak nabasu Union Minister na Chief Minister da khangan ke. Tungda, Chief Minister Nongthombam Birena Tourism ge Minister of State in charge ga unaduna state asida tourism chawkhat hanaba issue sing khananaina ke Sendra Sirui amasung marging da cable car thamnanabagi matangda minister na proposal sing athuba matamda khanaragani haibagi thajaba pirakhe November kungani thoida pangthokadoriba Shanghai Festival da su lakani haibagi thajaba pirakhe Chief Minister na Civil Aviation ge Minister of State Jayant Sinha ga su wari sanaduna Delhi amasung Imphal gi marakta direct flight lehenna ba taksin ke Noma khaki Delhi da official amasung passenger singna lakpa matamda yamdrabada numit nini humne flight leitabadagi leithaba mathautai hiramasida Civil Aviation na thabak lokat kani haibagi thajab pirke Chief Minister Namakhatana Union Minister IT Ravi Shankar Prasad Petroleum and Natural Gas Minister Dhamendra Pradhan gasu unanaba thorang tauri hairi Higher Secondary School ki students Union ki mikhal gamari leinana mahiroi masel khut thokna bada mahiroi amasokle oja nupi amana wantharakre thaudo singa si nungthil pung ahuma khairom taba matamda CC Higher Secondary School ki campus manungda thokibani mahiroi khara ningai sangdanar padagi chawthoraktuna nakal anida nungna thomnaba amade phunaba horakibani School campus taki lambirom da thorakpada police na nakal animak lakshinab khonabada tear gas na chingba sinake Thaudo da class 11 science ki amom Robert Koba mahiroi amasu soke loinana school gi ojanupi amasu wantharake Thaudo na maram oiraga CC Higher Secondary School Students Union ke mikhal gi fall lauthokhidre banba yabade ngasi asi tongan ba Higher Secondary School singi Students Union ki mute khanbagi mikhal pangthoknaki Awang nongpo ki Miam Center na hanthane yengbagi mami taba hore thawong asi CPI na tarai na loroi haina CPI ki State Secretary Dr. M Naranangasi Comrade Jananeta Irabot ki humpugataruk subalai khidabagi ningsing thoram da phongtokre Irabot bhaban da pangthokpa thoram aduda mahakna makhata na haikibada India da tahai uhaidaba thawdo kaya urakle masi senjau paibagi sasan na ohelakbani Awang nongpok lamdam maruaina Manipur gi mioi kaya Delhi da tuhat piba made mangan khipa kaya asi CPI na tarai na lode chapchana thengnagani haiki Crime against minorities madugi manungda North East ki leriba praja miyam asibusu khara handane yengbagumba thabak thawong kaya sasona sigi manungda center du uphangi koi ngasi phungong chana thoiba thawdo Proves lehidabagi Police na karigi miyam khangandana hekta poloi thokpa yabra ngasi khabar da thengnai angang amasu thangwi bandagi bitro loina nupi musa amadagi su pot munbagi maduda thoiba thawdo wa thosi noma kandana thoreibani Delhi gi police na chathariba thawong we condemn it strongly condemn it कोई कम्युनिस्ट पार्टी ने बस यादें
ngasi thoramatuda CPI gi secretariat member L Iboyama ICC Manipur gi secretary L Sotin Kumar Comrade M Ibol na chingba mioy kaya na sargyakhi irabot kanak na chatminaramba M Ibol na irabot ki punsi ningsing lubada nungai tabapo I haikhi ngasi thoramatuda irabot ki mitamda laishu katuna ikai khumnabaga loinana minute ama tumina leptuna awaba phongki Lamyanba Hizam Irabot ki humpuga taruk suba lay kidabagi ningsing thoram pisum thong oinam lekay dalayba Irabot Statue Complex dasu Lamyanba Hizam Irabot Celebration Committee na sinduna pangthokre thoramaduda Consumer Affairs Food and Public Distribution ki Minister Karam Shyam Hizam Irabot Memorial Charitable Trust ki advisor su oiriba Human Rights Commission ge hanagi member NG Nongyai amade Celebration Committee ki Chairman H Dilip Kumar na marueba myoy sing oina sargyaki NG Nongyai na irabot ase international gi saknai raba mareibak ningba singa changdam nabada nop traba misak amani haike Minister Karam Shyamna social reformer ama oibeda natana hiram punna makta khangba luchingba asigi miteng ase ngasigi luchingba singna tamba tangai fade Leibak asig hausik oiriba phibam asig khangna luchingba singna thabak tawba tangai fade Minister na makha taraduna handak Delhi amade atai state singa chathar liba thawong asi munna thidoktuna thengna minaba mathau tai phongtoki Luchingba da khwaidagi darkar leise kathopani adi miyamgi dumakta kathopwa adugi kathopu yo wakalon do neta irabota leiki madumak magi wakalon dumak satpa ngamdraga so akoina matau khara tammagadi lebak se asuki matik adi chawkhat kani maramdi committed oi mangonda ngang ki boase ngang na sali adugi matakta will power ma mangonda tawgena khangi bata bose adi thabu oina onthok pa ngamna na ba hona ba adum ba lusingba mane aduna ngasi gi lusingba singna mangonda gi tamjaningai oiba kaya ama akoina lairi tamjabagi tangai fadaba su lairi Numidangi matamda lamyan bahizam irabot ki mitamda lamdamatu ki miyam na mayrak katuna ikai khumnabut ki Irabot Celebration Committee Kaksing na susinduna Kaksing Wairi Salam Lekai Dalaiba Public Community Hall da Irabot Ningsing Thoram Pangthoki Thoramatuda CPI Manipur State Council ki Secretary Dr. M Nara Dr. Dhanabir Lashram Celebration Committee ki Y Dhananjoy M Iboyamasu Sarugyaki Thorongi Sarkamoina Mahiroi Singi Quiz Competition Amasu Pangthoki Dr. M Nara Masung Dr. Dhanabir Lashram na Lamyan ba Irabot ki maramda resource person oina wangangki Manipur Proletariat People's Democratic Union, Socialist Students Union of Manipur, amasung Struggle Committee Manipur na punna sinduna, lamyan ba irabot laikidabagi humpugataruk subaning sing thoram amasung ani shubasta level march past competition thamaiban thau ground da pangthokre. Junior amasung senior category ani khaidoktuna changdam nabadu NCC ground dagi hauduna irabot ki mafamda salute pk. Thoramadu da Revolutionary Democratic Front ki President V.V. Rao, National Revolutionary Intellectual Forum Nepal ge Hukum Bahadur Singh, Desam ki President Moirang Them Angamba Amukogi Advisor K.K. Remanchu Saryaki. Irabon numit ka mari lehnana Langthabal Sporting Club na sinduna numit mari ni chupna club ki akoibada lam tu sengdokre irabo na pamjaramba khunai amabulu na na thamba amade ma ke afaba wakalon ado tung inbangam naba thoramasi pangthokpani hairi lamyan bahizam irabo laikhidaba mari leinana Southeast Asia Human Rights Association na nomaibung primary mahiroi singda boy kolom sing yanthokre thoramatu da association gi thaupuba sing school asike oja sing su sarwyake Designated Officer Food Security Act Impal West na Impal West District Police ka khusam naduna Impal Mayol gi tongan ba mafam singda atumhaw yoliba dukan sing niyom chumna yolibra haiba khangdok na ba drive chathakrai Food Safety and Standard Act thugairamba hotel ama thonglon sinkrai Designated Officer FSA Impal West Y Saitajit amasung Impal West District Police ki Additional SP Priyadarsni Laishram na luchingduna lakadoriba tongan ba hara kumai singda siznagadoriba atumhaw sing sembada Food Safety and Standard Act lisingani gataru ngakna chatlibra haiba khangdok nabagidamak MG Avenue Thangal Bazar Alugali amade Pauna Bazar da laiba hotel sing hakthengnana chatuna yengsinke
ड्राइव अदुदा अलुगलीदा लेबा इम्फाल स्वीट होटल दा लेरमलिबा पोचै थंबगी फिबम अदु हक्सांग सोंगनिंगाई ओइबा मोंगदा सेमनना होनरंबा मतम हेलबा पोलम सिंग यानसिनबा थमलंबा यावना मवोंग मरल तादबा मोंगदा लेरमबदगे थोंगलोन सिनख्रे पाउमी सिंग वांगांगलदुना एडिशनल एसपी प्रियादर्शनी लाइश्रमना फेस्टिवल सीजन लाकपका इरोइनना अथुमाहाव कया सीजनरकदबा लेबना मांगजौनना ड्राइव असि चथबनी ngasi tongan hotel sing amade bakery sing chatune yengsle drive asi makhatana chathakigani haike gi athuma housing mayam se yam hygienically luna nana fajana akhoi gi kai haini safety standards mayam do loinamak fulfill tawraga fajana because after all mase loinamak akhoi gi human consumption oidoribni aduga bakery gi su adum tongana akhoi gi food safety officials ka loinana sigi su dum akhoi measure mayam ma lokhalakani because bakery sida so much of akhoi gi fungus kakalakpa dagi matam leadaba pochai ke ka mayam na sabadagi akhoi gi health hazard thoninga gi kanu se yam leibani na sigi so akhoi na dum kai haini sigi measure se adum lokhalakhine ba adubo akhoi na makhata na su haibadi further instructions haiba tare ko kanu hena smaina kanu akhoi gi piri ba guidelines mayam se violate to ba yaroi aduga phajana si follow to gadawni violate to bataragadi moina penalty attract to Designated Officer Impal West White Saitajitna Food Safety and Standard Ekimakada Jana Thaknaba Polam Sing da Hakjang Sohloi da Bamasung Darkaroiba Tek Yautana Yonba Sing action locally Ngasi Tingjiliba Hotel Impal Street Asi Makataba order Matok Pauba Hangba Yaroi Hike Thariba posting se item se koi moina display torum da yawi ado akoina moida madugi sabagi tarik display tau mayam da consumer sing da khangalu maduna masi numit kyani thamba yai aduga masi leiraga pugrama matamda krama condition da thamgani haibna singba guidelines sing se thelu haibna singba instructions sing koi hardly pizarame aduga kaigumba posida moina sabajlu nandaba violate tawba chinganingai over yorogadi koi gi district la leiriba food safety administration Imphal West sida pau pibiraga koi matam chana moi gi mathakta action lobong amnaba mateng pangbi haijari Lamdam asidagi national media da thabak tawriba singna aikhoi gi leiriba issue sing national gi thakta pukhatuna miyam khanghanaba honasi haina MLA KS Joy Krishna appeal tawri Huelan paugi paumi puyam Rameshwar da MLA na ngasi mateng pangbagi thoram amada wapam asi phongdoki bane Rameshwar masagi leina amadagi Sija hospital da laikan naruraba matung hauji khongman John 4 da leiba mayum da putharaktuna leire mahaki hakchang athuba matam da phagalakna naba MLA na yaipa paujel pk MLA Joy Krishna ahong ba lamdam ama purakpa ngamlibasi media ki mateng nani lamdam asida haujik thokliba issue singa se mapal lamda khangbagi chang yamna nemi issue singa se national ki thakta pukhatuna miyam khanghanna ba khotna se national media da nathai bagum tawribasi laibak thibani haike Padrimin Shigiwa Mishu duga chamanana Shri Prabeski lagi de basu hena lumna lobum to air national media na su aduga leiba mainland dinan samana ba being ma yangan bai ba se madu changjen binaba aina Manipur leiba media sing maroina national media thabak toru sing da appeal to sari Manipur da miwai kharana lamgi maming thoning ba maming thonjile masida Manipur sarkar na mideng changdre Kwaramban kaichal ki tongan ba mafam sing yauna Imphal City amade Greater Imphal gi mafam sing amade Manipur gi kachin koya da nauna khundarakli ba amade hana khundaduna leiram laba puruk kayana masa gi lolda makoi na leiriba mafam sing maming thonjan bagi chatnabi ama lisang sinna chatharakli Masina hana leijaram balam aduki maming phauba hogalak liba mirol na khangdaba horakle masa gi lolda lamgi maming thonjin ba amade lambi gi maming thonjilak pasna Manipur gi hana leijari pe saktam da kairak payaba gi phibam da lakle mamangi congress sarkar leiringai matam da lamgi maming thonba gi matang da committee ama semduna yengsinaba thabak thoram sing paikhat kani haina toramba laikre hauzik oirakliba phibam asida BJP na luchingba N Biren gi sarkar asina su mideng changduna lamamadi lambigi maming phurup singna thoning ba maming tholiba se yengsil hobana Manipur gi tungi aphaba oigani haiba wafam akhang he singna phongdokna ba laikhrabani Amaramda hauji Manipur gi hanna lamhang oina leiramba chingya gi mafam singda mioi kayana nauna khunda silakli ba asida sarkar gi mari leina ba singna yengsindre
करम मियोइना मतौ करमना चिंग्यागी अहांग मफमसिंग असिदा खुंदारक्लिबनो हाइबसे मतम चाना येंगसिल हौद्रबदे मसिना लेंगाक सासंदा अचौब खुदोंग चादबा मा मायोगनरकपा याय खुंदा लेता सलकलिबा मियोइसिंग असि कदाइदगी लाकपनो करम फुरुपसिंगनो हाइबदुसु येंगसिल हनिंगबकी अपांबा माइकै कयादगी थमनरकले हौजि पाउगी मरकना तेमरे अमतंग लुमिनसी Sky Hospital da world class interventional cardiology ki khudong chab leijare operation tawdana heart ke ahoba menba coronary stenosis balloon na kam thoga stent hapa madi mi hun chongbagi layeng RF ablation singba chahi ani dagi hena Sky Hospital da mai park satharatli loinana PPI ICD combo amasung angiogram gi damak aikoi gi chief cardiologist Dr L Shyam Kishore ga tanabiu ningam hawdana ba hana booking tawiu Happy. Drink pure, live healthy, we care. Introducing Tata Nexon. It takes the SUV beyond the next level. We call it Level Next. Tata Nexon. Level Next. Bookings open now. Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water. Hirojo Coaching Institute admission open for 4-month CBSE comprehensive course for class 9, 4-month CBSE revision course for class 10 and 12. Class commencing from 11th October 2017. Class timing 4:45 to 7:30 p.m. Features probable questions, discussion, previous year's questions, discussion, study materials, worksheets, practice test series, mock test, performance assessment for its students. For details, please contact Hirojo Coaching Institute. Contact number 813102563. ब्रेक मतुंगदा अमुकना तरम नोकचरी मखाताबा पाउदा MG NRAJS की खुशुमल पिथोक्तबकी मायोक्ता नागा चिप एसोसिएशन अमसुंग कुकी चिप एसोसिएशन चांदल डिस्ट्रिक्ट हौखिबा अहिंग नोंयाइदगी चथरगलिबा पुंग निफुगा निपाल की बन्ना महौसा के पुंसीदा चाउन अकाइबा पिखरे चांदेल ब्लॉक के मची तेंगनोपल मोरे अमदे चकपी कारोंगी मफम सिंगदा बन सौगट पमियोय के अथोरक्तुना लंबी थिंखे नागा चिप एसोसिएशन की प्रेसिडेंट रोंगर न फोंदोरकपदा अथुबा मतमदा मरी लेनबा सिंगना MGNRAJS की खुशुमन पिथोकपियो हाइके हजिक हजिक पालिबा गवर्नमेंट सिना गो टू हेल हाइबने अकोइना पेंजदबदी डिस्ट्रिक्ट मयाम अमदा असिगुंबा करिसु थोक्तरे अदुना अखोई चांदेल ब्लॉक मंगा असिदा असिगुंबा इरांग थोगा प्राय मयाम लांगबा कांदा मणिपुर गवर्नमेंट ना नुमी तरानी पिरग मणिपुर गवर्नमेंट ना ngasi फोबो करिसु हाइदबसे अखोई नुंगाइते महा एरिया चिप एसोसिएशन चांदेल की चेयरमैन KL स्टेफन लुइखमना खुलगी लुचिंगबा सिंगबो अपंगबा सिबिगनु पिफम थोकबा खुशुमल पिथोक्तुना वारोइसिन पुरकना बखोना बियो हाइके चाबा मिसिंग अदो ngasi de gi hauna akhona thabak se pangthok chabasida madugi revenge kan mangsada do madu akhoi su janing de madugumba misaga do ngasi de gi so hauna adugumba misaga do dandi pi ba natana kokpi ba tokpi ba oraba su akhoi janing de यूपी की नोएडा दा चिंगननिंगाई ओइबा मोंग दा लेखिद्रबा प्रवेश जनम गे अचुंबा फंगनगतबनि हाइना ABVP मणिपुर अमसुंग नैलेट अकामपात की मैरोय सिंगना इंस्टीट्यूट असिके कैंपस ता खोंजंग चंगसिनख्रे मिसी असिके मातांगदा अचुंबा लंगला लंगजिल पुथोक्तुना मरालेबे मियो सिंग चेराक पिननबा दाबी तौरी ngarang Mantri Pukhri da bom pokai khraba matung da ngasi Imphal East ke achauba police team amana pakshana thiba humbagi thabak chathakrai Imphal East ke additional SP Wangpam Kasar na luchingba police kambu aduna Mantri Pukhri ke Muslim colony Mother Teresa area amade Mercyland gali ki mafam singda ngasi ayuk pung mariga minute kundage combing operation chathake nupi yauna mafam aduda leramba miyoy sing amamamta oina verification chathake nupi tara yauna miyoy nifuga taruk ताबा वेरिफिकेशन की दमक हाइंगांग पुलिस स्टेशन द सिनख्रे
National Service Scheme NSS Cell Manipur University na sinduna swasta hi seva gi manung chana Manipur University ki campus manungda lamtu sengdokre Thoramaduda Manipur University ki Vice Chancellor Professor Adya Prasad Pandey Ministry of Youth Affairs and Sports ki NSS Cell gi Regional Director SK Sharma Manipur University ki NSS Cell gi Program Coordinator Dr. Kaisham Sitaljit amade Mahiroi Kayana Sarugyaki Vice Chancellor Professor Adya Prasad Pandena Samajasi Tarutanan Lehenge Hairabadi Aikoigi Akoibata Ladiba Mapam Singh Hana Luna Thamna Ponaba Tangai Fade Haiki. And you should make them work for the cleanness of the society and for the social work. We are making others to learn also, so that if you will do cleaning work, others will also learn and they will also do that work. Flyover Makadaleba Sulaf Mayada BSNL ge wire Pubagini Haiduna Lambi May de Ladiba Mapam Asi Ngayhak Laitana Akayato Tokpadagi Miamna Lambi Chatok Jasinda Jauna Kudong Chataba Mayok Naduna Laklabasu Ngasi Pauba Tung Koina Chatnagadaba Mawonda Marilena Basina Semjin Baki Tabak Togdre Amaromda Flyover ge BT Road Rom Thangba Machingi Lambi Mayada Atoba Port Hall Amalai Basina Jatok Jasinda Kudong Jahandre Marilena Basina Atuba Matamda Yangsin Biu Haina Lamdamatongi Praja Singna Fondorkli District Legal Services Authority Chandel meeting Makada Legal Aid Clinic Nungorokna Sintuna Legal Aid for the Blind Children and Right to Education Act and Juvenile Justice Act 2000 ki Matangda Nomgi Oiba Legal Awareness Program amangasi Haikak Pokpita Leba Mission Blind School the Pangtokrai Thoramaduda Child Welfare Committee Imphal West ki Chairperson Raj Kishore Amade Mission Blind School Haikak Pokpigi Principal ke Pareng Kom Yauna Myoy Kayana Sargyaki Manipuri Literary Journal Mapauna Kumsi Chahida ki Pigadaba Mahakabi Hizam Anganghal Sereng Mana Manipur gi Saknai Raba Kabi Thangjam Ibo Pishakna Iba Lamjelda Piragani Lauthokrai Manasi October Manga Manipuri Sereng gi Numita Lanthokani Manasida Sel Oina Lupa Lising Tara Citation Amade Memento Yauri Lagliba October Anidagi Hogadoriba Night Plaza ga Iroinana Mahutna Plaza Siga Mari Lainana Hangadaba Food Stall Singi Selection Taubagi Lottery Ama Lagliba September Kunga Tareta Pangthokani Torambadu Pangthoklaroi Apiba Stall Masing Chamagi Manungda Aroiba Numit Tang Kunga Manga Fawada Marbutra Taret Lakpana Maram Oiraga Apply Toropa Kudimak Hairiba Night Plaza Sida Masa Masagi Stall Sing Hangbayargani Loinana Kangalaba Mur Singilis muda.mn.gov.in Kangbayagani Haina Mahut ki Joint Secretary NG Utamna Thadrok Pachero Lamana Kangalagri Social Warriors Manipurna Awana Tarba Mur Singda Myoy Bagi Tengbang Pibagi Sharukam Oina Rims Talaying Riba Yaripok Bisnu Nahadagi Jongtham Chandragi Tangai Fadaba Ipikre Lup Asigi Treasurer Soram Premchand Secretary Asem Kirana Hospital the Chatuna Ipikibani Lottery Club of Impalna Palel Kaitel the Nona Saba waiting set among Asi Sangaduna Miam the Sinakrai Nasi Thormatuda District Governor Sunil Saraf Rotary Club of Impalgi President and Ilendra Secretary Dr. N. Muhindro Susaryaki Hana Lerem Bakatelgi waiting set Adu Sidok Laga Rotary Club na Atang Basen Pam Putoktuna Sakibani Yaripok Bisnu Nahadagi Chongtham Chandrakova Myoyama Cancer na Nabadagi Rims the Like Naribasida Social Warrior Manipurna Ngasi E Unit Ani Mateng Pankre Social Warrior Manipur gi Treasurer Soram Premchand Amadi Social Warrior Manipur 911 gi Secretary Asem Kirana Kushnake Mateng Pangbi Tabakasi Makatana Chathakigani Hari Kanagumana Darkar Oirabadi Social Warrior ki mobile number 9862866729 Natraga 70056233319 da contact Tobiro Hari
Manipur Building and Other Construction Workers Welfare Board ki nauna chairperson oina thau puriba sanglakpam pressure jitna board asigi members singna senja thumja amade aran ba thaba kaya tawre haiduna ngarang media da phungdo ki bawapam adu aran ba yumpham yaw da bawapam ni haina ngasi Manipur Press Club ta pangthopa pawmi singa unaba amada Manipur Building and Other Construction Workers Welfare Board ki senior member P Tikendra jitna phungdokre Magna Makatana Fondo Kibada, Magna Chairperson Gipam Munaba, Delhi the camp Togduna lay Hibadu Aran Bawapamne, board Asigi members in Handak staff Kunganitoy, Nyongi Wang with the Tabak Hapchin Kiba, Housik Shu, Mio Taragamanga, Nona Tabak Hap, Nanaba Tabak Pakaliba, Scheme Development Pakanaba, Lupak Road Mapan Henbagi Senpam Kadai the Tamkre, Asigumba Aran Batabak Toriba Sigimatakta, Langak Asnetizin View. Chairperson की फमसी इंडिया गवर्नमेंट की नॉमिनी द हाप कदबदा हौजिक chairperson ओरिबसी नियोंगी वांगबदा हापले मणिपुर की चीफ मिनिस्टर एन बिरेना लेबाक की दमकता खल्लबदी अथुबा मतमदा chairperson हापसी नियम चुमना हापखिबनी हाइना फोंदोकलबदी बोर्ड असि मेंबर मरी खुदकता फम थादोक जगे हौजिक chairperson ओरिबा प्रेसर जिना फम असि हेक पारकबदगी तौनिंग बता तौदुना बोर्ड असि थबक थौरम सिंगदा अकाइबे क्या थोअले हाइना फोंदोकी Central nominee ni haibase Chief Masala hain yo Central nominee ina hawkibani state nominee na tiana adu orgadi mana madu chumi haibado harap taragadi ekoi nongalaga ekoi pham thadok chakya Amarom da Bharat Sarkar na lairaba sinmi singi kanaba pikadaba scheme ama oriba labor card asi sananaba Manipur Building and Other Construction Workers Welfare Board ki member A Prem Kumar amadi M Santi Anina sel kaya khongar khaba matung card sabidabagi wakat amalakli ngasi Manipur Press Club ta pawmi singa unaba mada card sananaba apply tawkiba labor kaya na phongdokibada Hairiba member Aniashina tongan ba mafam singda Labor Department ki makada board asina sinmi singi kanaba kaya piri haiduna awareness kaya na chingba pangthoke masida miyam na kanaba launanaba labor card sananaba board member Aniashida mari leinaba document yauna senpam kaya sukhongatke adubu ngasi paupa card sabidre Makoyani bu board ke office ta chatuna madi masagi personal phone da makoyna lokar kiba labor card sab ki matang da hanglurabasu ningthi nungai na khumbirakta ba kaya su thoke makoyna loksin kiba paisa sing adugi receipt su ngasi phawba pibidre card asi sana na ba contractor ki sign yaurgana lupa 450 amade yaudragana lupa 500 phawba lokhe Makoi Anina Mui Karage labor card Karadi Saraga Shinarakpadi Yaure Adubu Ngasi Power Scheme Asigi benefit Amata Pangbalaitre Hairiba board member A Prem Kumar Madi M Santi Devi Marilenaba authority na action local bio hike. Discipline officer Tabak Tobidre, again Badu Mini Kale, we don't got over the Mini Kalbidraba, Adum Aran Tabak Tobana Koina, I quite do speech Lakan Kulak Kuran, a chain we have Chimio Kange. Adun masih dikangarin na, Madam Santi tu mata terkoi action lokap bio, mata tunggu singna, aikoi tahu ba pangkang tu ba ada lain facility bio. Serakshida Manipur Building and Other Construction Workers Welfare Board ki member Marigi Mathakta Thigat Nanaba suspend tawkre. Member adudi A Prem Kumar M Santi L Bimol Chandra Masung Ti Tikendra Jitni. Hiram Sigmari Lainana Board ki Secretary E Tombanangarang order mathokre. Red Hill Division की मीटिंग मखादा कुंठागनिपान सुबह सम राइफल्स ना कुकी वुमेन यूनियन सर्डे हिल्स का खुशमनदुना मतम सांग मथौ तौदना लाकलबा कांगपोकपी वोकेशनल ट्रेनिंग सेंटर नौना हिंगत हनख्रे सेंटर असि तरागमरी सुबह सम राइफल्स ना हांगदोख्रबसु मतम कुइना मथौ तौदना लाकिबने ngasi नौना हांगदोकपकी थोरमदुदा कुंठागनिपाल सुबह सम राइफल्स की शियो कर्नल BM नायखानी कुकी इनपी कांगपोकपी डिस्ट्रिक्ट की प्रेसिडेंट सैखुमांग खोंगसाई कुकी वुमेन यूनियन की प्रेसिडेंट हाटनेंग शिधौ सेक्रेटरी एच तौथांग सुसरग्याखी असम राइफल्स की माइकेदगी स्विंग मशीन तरेट अमसुपीखी RMS Churachandpur amasung District Training Center Tuibong na sinduna Save the Girl Child Thoram Churachandpur da pangthokre Thoram atuda DC Churachandpur Shyamlal Punia Anti-Human Traffic Unit Churachandpur ki in charge Tol Somulsu Sargyaki
City Congress Committee ki oina thabak thorum kaya mapung phana pangthoknana bagi bidamak Vice President Mari Treasurer ama Secretary Mari Joint Secretary ahum amadi Executive taraga Mari khale haina Committee ki President RK Jiten na thadrok pacherol amana khangalakle Hauji makataba pau pijadringa ki marakthana ten babre amamuk lawminasi Chacoba Gold Bonanza at Airport Mall, Jangangai Airport Road. Participating stores are Adidas SPC, Adidas Originals, The Danish Rack, W and Arrow, Crocs, Samsonite, First Cry, and Adidas Kit. First prize, 1 lucky winner to get 10 gems gold coin. Second, 3 lucky winners, 5 gems gold coin each. Third, 5 lucky winners, 2 gems gold coin. And fourth, 10 lucky winners, 1 gem gold coin each. Hakchangi labor solakpadagi producing aktaba hakchang choktarba tumba chaba yaraktaba khong hama numayaktaba singidabak amatta ngaraba upaidi jolip syrup amasu jolip capsule bu changmina sinabiyo Masidi suara hajinge What's going to go? CD, you see the name. Matsigi, you see the Tata Tisconine. Do the Sanagi Mood youngness in the Andre. Website launch. The regular English High School Kwagatel Hinokonimbi Imphal has launched school website www.rhsimphal.com. Log into website for informations like managing committee and general body members, list of teaching staff, alumni of the school, exam results which can be seen through the website, achievement of the school, SSLC results based on BOSAM, admission which can be done through online. Aise business amma tawsiran khanbani. Bakery ki tawsirana mukhalle. Adu khallurakanda madu shabada changadawa machine singduna akhoi swaithong phangbiradi phadawba. Why all drama when you get it all in Green Cane Industries? Get easy installment and free after sale service. Hurry! Green Cane Industries for better baking. Break matungda amukan na taram nokchari makata pa pauda ima panthoibi irat pagi thoram hauzik Manipuri mafam kaya da pangthok nari meragi no mapan ba chauren hoba numitagi pangthok narakliba ima panthoibi gi irat pagi thoram asida mapung oina numidangi matamda laison tinson galoina na laigi thoram amade zawoi seina chingba kaya pangthok re panthoibi irat thogalop moirang pansang na susinduna amaiba amaibi kaya galoina na ngarangdagi hauna ima panthoibi irat pagi thoram chathaba hokrai Thogalup asigi lining loy amana phongdorokpada kangkhul musilaklaba maitei inat lining laisol kharada oirabasu kannana ba pandamda irat thongni gi thormasi pangthokpani haiki raba manglu raba khunai sigi apunba saktam che amuktang di pukhana bai damakta haurei bana haron sing yauna pulap sangphin sangsin minaraga imagi thojanje phangaga pulap apunba saktam mangak se de koi chomthok charak Churachandpur Gate Tuibong Ground Maya Daleba Stone Crusher Magi Manak Tanga Siayuk Asibag Jang Malairamle Masak Maming Kang Mangamdre Maya Madiko Ki Mapamda Dakpam Kaya Leramke Mioi Karan Halaga Hundok Lamba Oiram Gadra Haina Police na Chingnare Taudosi Matang da Police na Kes Amalokatuna Tizin Bahukrai Ngasi ayuk pung taramakairom taba matamda Impal Jiri Lambigi irang khul manakta passenger puba gari ama accident thokpadagi mioi taruk sokle makoi manungda driver yauna mioi anigi phibam luri Marshall J passenger puraga Impal dagi Tamenglong tamna lakibane Kunja Singna Asokpa Singh khudakta none PSC da pukhatuna laikan nakhi thina Sokpa Singh Impal da refer toki Atopa accident ki thaudok amada mioi manga amasu soktuna laikan nakrai thaudo singa sinung tilpung ama makhai taba matamda tupul ge namdon jang manakta thokibani Asokpa Singh none PSC da first aid piba loinana thina Sokpa Singh Impal da purakrai Lamyan Bahizam Irabot ki chamaga kunmathoi shuba mapok kumon kamari lainana Irabot Celebration Committee more gi makadanga se Prem Nagar lekai gi club amadi imai bel singna lamtu sengdokrai District Water and Sanitation Committee Impal West na Sinduna Swasta hi Sevagi Makada Mahiroi Singhe District Level Painting Competition ama Tagil Kolom Lekai Community Hall da pangthokrai Dream of a Clean Village haiba thimda class 5 tagi 8 faubuda leiba Mahiroi Singna Changdam naba atuda sarugyaki
Dain harness ki matangda thasi ki tang kuntra phabu ki manungda government ki oiba chap chapa phirap lauthok trabadi Manipur banyaw na makal maka kaya gi khongjang changslagani haire. Joint Coordination Demand Committee of Appointment under Dain harness ki Manipur na sindu nangasi hangduna reiba posingda Dain harness ki mamangda cabinet na ayaba pikraba chada kun mensilu haina kaisampat lemazam laikai community holda wakan mifam chathake saruk yakiba committee gi general secretary maibam sanjit meitaina makoina changsilakadaba khongjang gi matang do wafam kaya phongthoki akhoi PBU sine husi sakar da koina damjari bi demand se aduba handaki tang kuntra sibo bawgi manungda sakar sine response amda tawbir tab targadi akhoi tang amadagi october gi tang amadagi akhoi khongjang je makan makha kaya gi khongjang khoi changjalani Thasi tangkuntrada apunba Manipur matamisai kanglub amikna sinduna tarag marirak suba Manipuri matamisai numit Maharaj Chandrakirti auditorium da pangthok lagani haina paugi mifam pangthokrai amiki member singna sargyatuna pangthokiba paugi mifam aduda general secretary M Dhananjoy na numit asida akhana baisai nomai gi thorum kaya pangthokani miyamna mapung phana sarukyabyu haina appeal tawki gani miyam punamak Formasi mapung phana bagi dong lakpiu tiket system laite everybody akoi open tokjari baton phangba phangdaba thibidana formasi mapung phan bida miyam na chobu mateng pangbiu haidana ami khimai kaidegi miyam da nulungna kromjari Oriental College ki Botany ki Associate Professor L Drumbajit na masagi mathau tauringai da wan tharaktuna manung matam chatana laikhidabada college asiki students union na awapa phongtokrai Hauzik Sanawi Pao Muk Lobirasi. Ngasi stana bagi pauda Imphalis Football Association Sinduna Khetrigao gi background chathariba Nakpam Boboy Memorial Second Division Football League ngasi stana ki ba match ta CFC Chanungna IYDO Ningthau Manaibu Anishino da maithiba piki amaromda ground na sida chathariba Nakpam Apabi Memorial Third Division Football League stana ki bada KMSA KB amadi HU FC hingang goal amamam chanaduna draw chatkre All Jiribam Sports Association Sinduna Jiribam Government Higher Secondary School Playground Team Tarukna Saruk Yatuna Chathariba Taragamanga Suba TH Radhamani Memorial First Division Football League Lisingani Taragataret Ke Ngasi Sanakiba match da Retreat Club na Ichel Club Dibombu Goal Ani Amada Maithiba Pikre Amaromda All Jiribam Sports Association Sinduna Jiribam Government Higher Secondary School Playground Chathariba Tare Suba District Level Third Division Football League Lisingani Taragataret Ke Ngasi Sanakiba match tana Railway CC Amadi Sonapur GPSA goal Ani Chanaduna draw chakre FC Kangchupna Sadar Hills First Division Champion Trophy led Legoland Dongal Memorial ki champion oikre Kangpokpi Thomas Ground ngasi sanakiba match ta Leimakong Bazar Youth Club po goal amasino da maithiba pikibani loisin bagi thoramda ADC Sadar Hills ki chairman Holkalal Hangsing GSA Sadar Hills ki president Chongpu Kipgan Kangpokpi Town Committee ki chairman Chonkam Kipgan su saryaki Department of Youth Affairs and Sports na Sinduna Kuntragani Thoirak Suba Thataruk Chupna Chathagadaba regular coaching program Lagliba October Ahanba Chayol dagi Horakani Haide Tongan ba masana kungamari da coaching asi pangthokadabani coaching asi da saruk yaningba singna mari leina ba coaching natraga directorate ke office da laklaga akupa marol khanglaba yagani pompisin bagi roiba matam October gi tang tarukni BCCI da handakta North East Zone asi chankhiba ka loinhana BCCI Best Marcel Trophy under 16 da North East Zone West Zone Central Zone North Zone amasung South Zone gi oina top team ani All India knockout stage dagi khangatlagani Manipur gi oina December amadagi ahum phawba Nagaland ga Dimapur ga sanagani December 3 tagi mapal phawna Bihar ga Patna da December 12 dagi 15 phawna Meghalaya ga Shillong da December 18 dagi 19 phawna Sikkim ga Imphal da amade December 15 dagi 19 phawna Arunachal Pradesh ka Imphal da sanagani
Amaronda BCCIS Group Tournament ki oina nupa macha amasung nupi macha gi preparatory camp cum trial selection under 16, under 19 amasung under 23 lagriba October 3 kunga8 phauba luang sangbam da leiba luang pokpa cricket stadium da pangthoklagani. Akupa marol Manipur Cricket Association dagi khanglaba yagani haina association asigi honorary secretary na thadrokpa cherol amana khanglakli. Tata Trust na sponsor Tauduna Kangpopi District ki Kaithel Manbida Tara Suba Grassroots Football Development Program amanga si haudokre. Puna angang kuntraga Nepal na sarguyada na pangtoki ba haudokpagi thormaduda ampagi President S. Sanatomba susarguyaki. Manipur Police ki chamaga kunga manga suba Rising Day mari leina na chathariva First MR Playground da ngasi sanaki ba football match da Imphal East Police na Churachandpur Police bu goal ahum anida thoikre. Haudokpagi thoramda IGP John 2L Kailun, DIG HT Gangte, SP Imphal East Kabibsu Saruyaki. Regional College Lilong na host Oiduna Pratap Singh Memorial MU Under College Football Men's Tournament lagiba October 3 haugani torambadu October 8 oina horakani hari. Hausi sanabagi makataba pau boya nithawjam dage muglobisi. Paul Tobagi yellow card ulbasu goal senba yabagi kudong chaba manghan batan natana tauge haina toba manba mawongda Southern Sporting Union singjamagi goalkeeper na Demrok sengmagi attacker da taukiba series fall amada match conduct tokiba center referee L Ropendro na pikiba decision yaning daduna Demrok sengmagi coach and putibana akan mamawongda protest tokre. Kumuksham Ingwasa Singh Memorial Trust and sponsor Toraga All Manipur Football Association Sinduna Thasigi Tang Taruptigi Manipur gi masak narba team Taranito in Saruk Yaduna Kumalampak Artificial Tub Ground Satariba Sahi Sigi Taranito Shuba Manipur Steliki Ngasi Sanakiba Ahanba Matsta Neroka Football Club Sangapamna Traukwa Kaitelbu Gol Ani Sinoda Mighty PK Match Asida Mai Pakiba Neroka Football Club Sangapungi Gol Anidu Wai Gopina Merski Tramapal Subamadi Merski Apibimatamgi Ahapa minute ahumda Sankibani Mersa Sida Neroka Football Club Sangapangi Sanaroi Wai Gopi Amadi T. A. Saranda Match Conduct Tokiba Refrina Yellow Card Utke League Asigi Anishuba Merski Sanakibada Southern Sporting Union Singamaina Demrok Semaibu Gol Amasinoda Mighty PK Southern Sporting Union Singamagi Mai Pakibki Goladu Rosiki Kaidemna Merski Kuntramatu Shuba Minita Sankibani Mersa Sidasu Southern Sporting Union Singamagi Rosiki Kaidem T.S. Rosan Maite Amadi Demrok Semagi Ais Nauksada Match Conduct Tokiba Refrina Yellow Card Urki Satariba League Asida Mes Manga Sanaba Loikiba Neroka Football Club Sangapa Mamadi M Kabamna Point Taratara Traukwa Kitchen Point Tare Demrok Semai Point Taro Southern Sporting Union Singamai Point Manga Amadi Young Physic Union Dalambu Point Ani Panguna Aseli Satariba League Asigi Makataba Mersing Hayeng Degi Imphal Gimapal Gangi Munda Sanawa Hauragane Hayeng Tilpung Taranita Minitra Mangasatpada Nako Nambun Mapal Amadi FC Jalen Sadar Hillska Sanagane Anisuba Mers Nungkilpung Ahum Tabada Sagolbal United Amadi Nisa Thangmibanga Sanagane Bakhe Volleyball Club Lampel Sana Kaitena Taratruk Suba Mini Boys Taratruk Suba Sub Junior Boys Amadi SDC Samorongna Kuntratre Suba Junior 11 Volleyball Tournament ki champion oikre All Manipur Volleyball Association Sinduna Thasigi Tang Taranipal Degi Kuman Lampak Indoor Stadium da Satharakiba Taratruk Suba Mini Boys Taratruk Suba Sub Junior Boys Amadi Kuntratre Suba Junior Boys 11 Volleyball Tournament ngasi loisan kre Loisan bagi thoramda District Youth Affairs and Sports Officer Tamenglongi Thongsom Tomba All Manipur Sports Association gi General Secretary RK Sanayama amadi atai masana sibu pamjaba miyoi kiana saruk yaki
tournament asigi team taramanga na group mari thongna khaidotuna satharkiba tarataruk suba mini boys is 11 volleyball tournament ki ngasi sanakiba aroiba match ta bakhe volleyball club lampel sanakaitena NYBA Naurembu set ahum ani kunmanga taranipal kumanga taranipal kunmanga taramathoi amadi taramanga tareta maitibi biduna champion oikibani amaromda team taranitoina group mari thongna khaidotuna satharkiba tarataruk suba sub junior boys is 11 volleyball tournament ki ngasi sanakiba aroiba match ta bakhe volleyball club lampel sanakaitena NYBA Naurembu set ahum ama kunmanga taramapal kuntaru kunmari kulumdoi kunmanga amadi kuntaru kumari da maitibi biduna champion oike team tarana group mari thongna khaidotuna satharakhiba kunthatre suba junior boys is 11 volleyball tournament ki ngasi sanakhiba aroiba match tana STC Samurona bakhe volleyball club lampel sanakaithelbu set ahum ani kuntaru kunmari kulumdoi kunmanga kuntaru kunmari kunmanga amadi taramanga tarahumdoi da maitibi biduna champion oikibani winner oiraba amadi runners up tarba team singda thorum mapu singna certificate amadi selgi mana sing biduna puning thagotki pangthokiba tournament ahum asigi finance changkiba bakhe volleyball club lampel sanakaithel gi team gi asangba senpam putoktuna amadi tambi takpiriba coach premjit moirang themna phongthokibada mini ga sub junior sin de pina title silokter aduga matang sida aina hamjaningba di aikoina ngasi mai pangni kibasi taseng amati masi credit se ai gi angang sing de piningi makoi gi hona jamanni ase aduga makoi bu takpi tambiriba aduga makoi gi support tawiriba parents sing bu ai akoi gi bakhe volleyball club ki mai kai gi hanana ta pongtok Manipur hockey na sinduna tha asigi tang tara taretagi Khumbal Lampak Astrotab Hockey Stadium da team mapalna group ani thongna khaidotuna sathariba ahanba President Cup Under 14 Men and Women Hockey Championship ki ngasi sanakiba nupa masagi match da SYUC Usekona CO Singami Wangma Khetri lekaibu Panjel Tara Sinoda maitiba pikre match sida mai pakiba SYUC Usekongi Panjel Singadu piring sanna match ki tarahomdoi suba kunithoi suba kunmari suba kuntramari suba madi nifumari suba minita Panjel manga chanki and Dinkina match ki kuntrahomdoi suba madi nifutare suba minita Panjel ani NK Beki Chandrana match ki kuntra suba madi nifumatoi suba minita Panjel ani chanki atopa Panjel aduna A Jackson na match ki taranipal suba minita sankhibani sathariba tournament asigi ahanba match sayi nungtilpung amaga mini nifu satpada hockey union lining bomni kayamadi BDISA Bisnupurga sanagani ani suba match nungtilpung ahum tabada Pham Imphal amadi UIC Kangla Tombiga sanagani apunba similop gari na sinduna tha sigi tang kunmari digi team taranipan group ani thokna khaidokuna gari makhalekai community ground sathariba second is 11 ima sinba laima 7 aside open football tournament ki ngasi sanakiba match ta A square pasoina P and D langathenbu goal ama sinoda maiti piki A square paso gi mai pakwi goal adu Santos na match ki taranipal suba minita sankhibani tournament asigi ani suba match ki sanakibada RFC khamnam lerakna LWFC Lemrambu goal ama sinoda maiti pikre RFC khamnam leraki mai papu goal adu Shobhana match ki kuntramapal suba minita sankhi sathariba tournament asigi hain dipung ama makai tabada ahanba match oina Nauba FC ASLG Red Ghariga sanagani ani suba match nungtilpung aniga mini nifumanga chapada FCS Sanjanbam amati TSA Thinungaiga sanagani Manipur Police Department gi Rising Day celebration ga mari lenana tha sigi tang kunmanga dagi team tarana group ani thongna khaidotuna sathariba Manipur Police Department Rising Day celebration volleyball tournament ki ngasi Manipur Police Training Center pangai de sanakiba ahanba match ta 7 MR na 5 IRB bu set ani sino kunmanga taratruk ta maiti piki ani suba match ki sanakibada SP Sandel na SP Telecom bu set ani ama kunmanga taramari taranipal kunmanga amadi taramanga taranithoida maiti pikre Tagachiri boyai hozlo isla padanga sinoma gi ba inga sagi paum picheri ngasigi oi kiba inga sagi pauda ICAR lampel party preba paugi matung ina ngasigi khwaidigi sagiba Celsius degree kunipal dasmik mapal khwaidigi ingba Celsius degree kunmatoi dasmik suino Nuksita yaw ising manil gisang ayukta sada sama nugtilda sada humputara taret oike
ngasi nong suki bagi sang 12.1 mm ni. Hauze roi badanga sigi maroi ba pau amukana bijari. Singha Behang Lambi National Highway oina lauthuk nanaba masung Behang da border trade point oina semgat nanaba Union Road Transport Minister Nitin Gadkari ne yare. CC Higher Secondary School ki students Union ki mikhal gamari leina na mahiroi masel khuthok na bada mahiroi amasokle. Amade Lamyan Mahiza Mirabor ki humpugatar suba laikhidaba ki ningsing thoram Pakistan na pangthok na krai. Yasigidi ISTV na pijaba pau matang sa lojare miyang tabiri basingbo amukana kurumjari.